Damar Oiba Pau, Manipur ki Governor Anusuya Uike na Prime Minister Narendra Modi ko unang state ki husik lady ba fiyo ni matanda Pau Dongre. AICC ki Luchingba Rahul Gandhi hayang ayuk Imphal da thunglaragani Churchandpur Moirang da statuna relief camp ta lady ba singa unagadori. Mapangi TV channel amada Maira Paibi Singbu ikai khangdabani haikibag lady Wi-Fi numit tarani ki manungda sengdorakna ba ko komi ladies wing na matam thakre. Northeast Window TV na sandok sariba numidagi paumiyeng tabiriba Singbu Chan MAIBAM na kurumjari hauzik pau sandok na pizari. Haukiba May ahumda Churchandpur da Travel Solidarity ki khongsatagi maitegi mayokta kulai paiba kuki singna haurakiba kangluf ki lan asina hauzik Manipur da oihalakliba fibam ki matangda Governor Anusuya Uike na ngarang New Delhi da Prime Minister Narendra Modi ka unaduna paudam kre Rajbhavan dagi thadorokpa cherol amana hai Manipur ki jing amadi tamda thokiba violence ki thaudok singda miyobagi punsi mangkiba amadi landung kaya on kibagi matangda Governor na Prime Minister da marik chumna paudam ki Center amadi state lengakna Manipur da ing tapa tangdu taba phibam hanjil hanaba paikhaliba thorang kaya gi matang da su paudam ki hari Governor na Manipur da amadi Delhi da Maitai Naga amadi kuki Kanglup singi tongan tongan ba civil society organization sing political party sing amadi mahairoi loop sing asina chingba kaya da gi fangkiba wafam sing amasung suggestion singi matang da Prime Minister da paudam ki makata na Governor Anusuya Uike na violence na sokhalaba miyoi sing na ching amadi tamda leiriba miyoi sing na mayuk nariba phibam sing amadi government na makoibu amuk hanna khunda leita hannaba laukhaliba khongtang singi matang da sumarik chumna khangan ki hari All India Congress Committee ki Hana President Oiramba Rahul Gandhi haying angan bayukda Imphal ki Bertie Andrews International Airport da thunglaragani magna Imphal da hek thunglabaga Churchandpur da chatuna mafam adugi relief camp sing da lediba miyoi singa unaduna makoina mayuk nariba fibam singi matang da wari stanagani wafama singa si BT Road da leiba Congress Bhavan da pangthokiba paugi mifam amada Congress Legislature Party ki leader Hana ki Chief Minister Akram Ibovina phongdokibani Churchandpur da ki halaklaba matungda Moirang da hangba relief camp sing da chat amadi Churchandpur da mayumakai kulai paiba kuki sing na may thadok pikibadagi amasung punsida temsing narapadagi lanjalaklaba miyoi singa unaduna makoigi awaba wari sing tagani Ibovina hai Rahul Gandhi Moirang da hayeng ahing leklaga Imphal da hangsit ayuk laklaga Imphal Hotel da thungani mafamadu da lamdam sigi CSO sing mera paibi sing amadi kaithel nupi singa unaduna thokliba irang asi kamdongna loishin hangadagi amadi ing tappa tangdu leita ba filmam ama purakpa yana balambi thiminagani hainasu o Ibovina phongdoki loinana Rahul Gandhi na lakadoriba khongjit asi political khudong chaba longna banate maram aduna magna lakpasida miyamna mating pangbiu haina Ibovina appeal tauki Manipur da leiriba community khuding makki chhatra gi hairo civil society organization hairo community khuding makki haitare si interaction program ama tongana thammaga mayam dagi karmai torga thokriba thodongno karmai torga thona peace restore tawba yadage haibisi mayam dagi su ma taningba achuk phajagraba Manipur sidida sumaina thokani haibisi thajade aduna sigumba laibak thiba thokriba thodokse masigi damuktada yamna nungaitaba haiba tare karmai torga shanti thuna hanjalakadage haibudu ma mayamgi awa na tariba mayamgi awa bada share tawba lakpa aduga karmai torga thuna shanti si laknana ba mateng pangbiu cooperation pibiu na appeal si tawjabari Amaromda Congress na palingai kumjali sangani sumna mangagi matamduki lengak na kuki militant singa su sign tongnabada ground rule chana halamde haina tongan tongan bamiyoi singna phongdok narakpagi matangda sengdok laduna Ibovina hai matamduda chana pathap ground rules nomai masing amadi marum masing amasung bom masing pumnamak masing thiraga yanaba mafam amada kota thamlaga tongan tongan na so painaraga lerakibani aduna matamduda ground rule chana halamde haiba wafam asi aran bani haiki local TV CNN haigadra platform haigadra karana Congress ki matamda suspension of operation se masi maru hulambani ngasi gi Manipur da thoiba thodok watho nungaitaba thodok sing si thoanbani aduna masi seng torakadabani na haidna adumai ma isamakti ujadri
local CNN amata madu haiba madugi matangduda akhoi yamna akuppa madugi ground rules do's and don'ts mayam didi noma tanja chaba amada amuk tanja laujage aduga khangahei sing mayam da haiba tare akhangahei yamna leiraba haiba tare leibiriba government gi side tagi su suspension of operation se masi sumi congress ki government matamda way back 2005 ta masigi adugi mamang dagi kayarak hanna government na masigi merit demerit mayam ama khannaru matungda 2005 me wermane ai tha masing dudi chapchaba kana tongmandre maduda agreement se inaraga actual enforced over effective date to the 2008 doi dagi ai mid tarik to the ai kaure madhugi sana bahugi Manipur gi nupi singdi izat na khwaidagi maru oi haina kokomi gi ladies wing na chet na hai kre wafam singa se lamfel party leba UCM gi officer pangthok gi ba pawmi singa on bagi thoram amada kokomi ladies wing gi luchingbi lorembam ngan bina phongto ki bani mak na hai manipur da leiba assam rifles ki kambuna chingtam khaidana nupi oi bi kaya gi izat tem sing na rapagi thawdo kaya thoki ba lai kre masibu thingna ba hona bada mama oi bi kaya na loriba thawdang asibu usit thawai da bagi maongda glady wifi kobi kuki nupi amana manipur gi mera pai bi nupi singbo Samless people haiba wafam tha asike kuntarukta India Today TV ki khana naina bagi thoram amada phongto ki ba se Manipur gi nupi singbu usitaba amadi singna bagi thawongni amadi Manipur gi nupi singna haksina lawi haina ngan bina phongto ki glady wifi gi matakta FIR ama pana ba sem sabasu loire haiki nupi na nupi gi izzat khangda bo wafam kaya thamlak pa simak yamna laibuk thibani wafam asi athuba matamda kari maram gi hairibano haiba sengdorakadabani haina so phongto ki Manipuri ko huji oiriba situation ama jida khana banai na bagi mahutta Manipur gi ima singna ja singi damakta ngaktuna lakpa ima leba ki damakta ka thoga lakpa sigi asuk yamna sanga ba lisang sitna laiba asida glady haiba waphai haiba si nupi sina Manipur maira pai bi shameless people ka haira pasidi heman ba masi tawhai da ba nupi amana ngangai da ba wahai amani nupi oina nupi gi izzat khangda ba nupi gi izzat jomba pamba AR de nupi gi izzat jomba masa maksu yonba yorongani aina ai khali masi athuba matam da mana kari gi damakta hairi bano hai base masi Manipur gi nupi sing da sengdorak pa ma sangi aduga loina na Manipur da leiri bani pa hairi ba zat ai ibung khangde upa khangde isa khangde punamak sina ima singda adugumba khon thare ibase kari gi no haina chongtho aga protest tauba ma sangi mama na masagi damakta machan na machina mobung mopa gi damakta protest tawdi ngamaga kasunata ba maron mari thokta ba nupi ama khangna magi haurakam masak khangda ba aduga Manipur se karam ba situation da leiri bano karamaini hingminare yai ba masak khangda ba nupi sigi mathakta FIR am salakanda India gi Supreme Court yorobachu yongna na bagi damaktu da ekoi phire lauri aduna asigumba nupi asidi ekoi ji shameless haibagi mahuta mangon da dum shameless characterless haiba magi lichat chajat naidaba nupi ni aduga ma masamak asam rai phanda yontho aba nupira haiba se ekoi chapchana hangba pami Kokomi Ladies Wing member RK Tharaksana na phongdorak pada Manipur da leriba maira paibi nupi singbu ikaiba khangdabani haina glady wifi na thasgi kuntarukta India Today da phongdo ki bawafum asi yamna haksana lawi Manipur gi Armed Forces Special Powers Act lautok na ba hona bada ima singna law ki ba thodang amadi Assam Rifles ki kangbuna nupi angang singda chatharakpa ot naibagi thawang kaya asibu thingna ba ima singna law ki ba thodang sing asibu na thaiduna miyam da lana uhanna ba hona riba ase numitarani gi manungda Manipur miyam da sengdorakadabani haina phongdoki akoi nupi lanta Manipur se imasing kalakiba ajusum batakta Manipur da Armed Forces Special Power Act loktok na ba imasing lawgiba role Assam Rifle na nupi bu ikai khumda ba manghan ba adugumba idiot Assam Rifle bu akoi na tanabay damakta imasing protest tawgiba aduk pajagar ba ngasigi malim sa power ba imasing protest bu man lana interpret taw ba lana halakan ikai khangdabi manapay bi haiba so within 10 days Masing do kadamni masana lalena maitei akoi Manipuri imap sing da ma apology to kadamni natragadi akoi Manipur da laliba ima mera pai bi loina pujalakam magi mathakte FIR pangani aduga mabu soidal makya koi buktong na bidamta akoi ngasi thorang tawre habase sima ai supplement to
Thobal District Wangzingda Leiba Kodom Popi Sports Complex da Hangba Relief Camp da State Sida Thok Liba Irang Asina Maram Orga Changzafom Lautuna Ladiba Music na Saba Yening Candle Ngasi Thobal District DCS Subasna Miyam da Lanthokre Ngasi Puthokiba Yening Candle Asi District Administration na Krisi Vigyan Kendra Thobal ga Kusam Naraga Relief Camp Singda Ladiba Music gi Santok Lambi Semba Yaba Skill Development ki Training Program Sing Matang Pangtokiba gi Mahini Hari Training Program Sing Adu KVK Thobal gi Head Dr. S. Zesmarani amasung Subject Matter Specialist Home Science KVK Thobal RK Lembisanana Lutlam Singduna DC Suvas ki meeting makhada pangthoki bani hari Kodom Popi Sports Complex ke Relief Camp ta Myoy Chani Rom Lanzilaktuna Lady Relief Camp ta Lady ba Myoy Singi damak pangthok libatay training program singi manungda food processing ki sarugama oina haino amadi kihom ki achar semba Sengum Thaba, Duf Agarpati Saba, Asina Chingba Yauri, Maduda Changba Masak Singna District Administration, Amadi KVK na Putokpani Hari. Ngasi Yening Candle, Miyam da Lantokpagi Taramaduda DC Suvas na Relief Camp te Lady ba Myoy Singna Asum na atin mamatam gi manungda, Candle Saduna Mai Pak na Putorok pa ngambada apinba Amadi Nungay ba Fongdoki. Kodom Popi Sports Complex ta Leiba, Relief Camp Masigi Image Singna. District Administration namasung Krisi Vigyan Kendra Kumaro Kusam na Skill Development Program program makoy na candle making training ama pizak ibadi madugi mahiway na nasidi akoy inmates sing sinasaba akoy candle sing akoy na maming yening na thonjaba yening candle nasidagi akoy officially launch taray akoy market ta angba ujare hai basi mai me amna thonjage masina maruay na akoy KMC da library by investing magi financial paisa thokna ba lambi ama oiragani haina hamjabaga lanyana mandamasi da leriba miyamna masida sajok pina bi oinai mayamna thamjak Administration ani thokpa manbagi wafam laglibasi India lenga ki divide and rule policy makha chatharakpani handak Manipur ge Chief Minister N Birena Manipur gi Ima Iben Singh na lambi da tholaktuna tawri basi gyan ta de haina phongdo ki ba wafam asi yamna daite yaud ba wafam ni haina MSW upon banupi luf ki mai ke dige phongdo kre luf asige General Secretary Maisnam Umasini na hai macha sina lan chatraga karamba mama na tumduna leiba ngamgani miyamna Central Force singi gari check tobagi thawang chathari basi handak RAF na chekonda dukan May Thage Hotnarambagi footage ado Chief Minister Masadi Uhoda Bara Hainasu Wahang Hanki. Home Minister Amit Sana Chingi Lam Singi Daita Logani Haikraba Madunga Sifawa National Highway Hangdok Tabamadi Paumi Singda Forward Thomzil Laktuna Security Force Sing Nangaktuna Putora Kibagi Thodok Thoglak Pasina Mahakpo Thazabangam de Hainasu Fongdoki. Nungai na lekthokpa ngamdabadagi ngasi ma aikoina hawhawg songna ineba Assam Rifles amadi Central Processing da aikoi thazaba mangraba news sekonda rap ki personnel amana dukan mai suram bagi video footage akoi myamna loina ukrabani si minister di ugi da bazar suguru da Assam Rifles na kadamba momongda tawgi habdo mayamna media da loina sabak phakrabani madu gumba khugdam changda mayama meleirapasina ngasi nupi singsigi thamoida Central Process AR singse thazaba amata leiraktre haibidagi akoina makoibu sek tawba makoibu akoina kari tawige haine yemjanbase mama oibi singasina gasi sorokta tholaga ahing yareklibani masa singna lan changraga mama oibi kanana tumdana nuaina lekhokadoribanoba mase honorable minister na khangdabadawna hairakpase yamna laibak thibani akoina matam kaya dagi law dunai laksaba apun bagi saktam kai ga yaroi haibase kadai da satkrageba hoje apun bagi saktam oilibra singdana moine control sauge tamdana nang taw haibase India government na lisang sina satharapa divide and rule do adugi makha samdarapa mayek la na khudam mamaneba Loinana internet thingzinba asina achumba bunam sinnaba hona duna maite singbol lebak pumbada lana uhanbada mating pangle amade VCP lengak asina mama oibi singbun namthaduna thambangam loi mama oibi singna lebak asigi damak siba kide haina suluf asigi president Laishram Nirupamana Fongdoki Ako'y si may kaikuning nagi ako'y voice oire suppress daw ba kayo tang tawge daw raso yan na power naman na itong suppress daw ragat hambiye ba aduga hujik na po may rapay bisi suppress abot daw pagi mawong ni ba mama oy bising siya suppress daw pagi mawong ni ba adu may rapay bi mayam ta suppress daw raga mo kay daw bigi hay bawahang sa ay hanging ni ba ako'y mayam sa loy na mga hatu oge hari bra
ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯅ ꯅꯪ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯅꯪ ꯑꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯧꯅꯕ ꯅꯥꯏꯗꯅ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯒꯤ ꯏꯟꯁꯇꯤꯡꯅꯦꯕ ꯁꯤꯗꯤ ꯀꯅꯥꯝꯇꯅ ꯅꯝꯊꯕ ꯉꯝꯃꯣꯏ We are the mothers of Manipur. aduna suppress tawbagi wakhanje chukan tawbirakanu. We are very disheartened by your action. You are taking so much of time. Akoi si yam thina su wahalle aduga masi tawkan biganu akoi yam thina mama oibasing se akoi instinct se khangbiu akoi shiba ki de akoi mama oibasing se icha gi damak akoi shiba ki de haiba se ami chana kaubidaba na ai BJP government na kaubidaba phai Muslim Singi Seglaba Kumhai Idul Fitr da Lakpaga Iroinana North East Window TV na Manipur gi miyam da maru oina Maitei Pangal Muslim Ichil Inaw Sing da Yaifa Pausal Pizari Kumai Asibo Pangal Muslim Ichil Inaw Sing na Taibang Mapu Alagi Mingkai Sondana Haraw Tayam na Pangtokpaga Loinana Manipur da Hauzik Tokleba Irang Asi Atoba Matam da Loshin Handuna Lamda Masida Ing Tapa Tangdu Leitaba Nusi Chana na Hingminna ba Fibam Ama Purak na ba Honabada Laiminari ba Tay Furup Koding Makna Mating Pangbangamba Pina Biba Oresanu Haina North East Window na Alat gi Mafum da Thoni Zari Islam lining chatpa singi senglaba thoram ama oidba Idul Fitr na lakpada Manipur gi miyam da maru oina Maitei Pangal Ichil Inaw Singda United Committee Manipur UCM gi maikedi harau tayam baga loinana Yaifa Pausal Pirakli UCM na media da tharakpa Yaifa Pausal ki cherol ama da hai Idul Fitr thoram pangthokpa asina lamda masida laiminari ba furup khudingda ama to oina hingminna bagi wakalon puraktuna amasung khenaba manada ba wakalon sing thadokna duna hena nushi chana ba purakpa oirasanu Manipur gi apunba gi saktam da singna rakba khudingmak punna thingna bada Taibang Semba Mapu Alana Angabat Pangal Thangna Bibiba Oirasanu Haina Su Pausal Asina Fungdorakli Ngarang numidang wairang pung taruk minit tararom taba matanda Imphal ki North AOC ki public toilet ki manakta Imphal West District Police ki commando team amana achat awak sing check tawduna leiringai da jawa bike ama thauduna lakpa miyoi ama khamduna check tawbada .32 ki pistol ama kapa yariba maru ahumga konana fari hari police tagi fangba pau amana hai faraba miyoi adu kai samtong longzam lerak tagi longzam Ravi Chandra alias Nanau alias Ngau Kawi mangondagi atoba .22 gi maru ama su fangki Lupa Sanipan Mari Fudra Yauba wallet ama ID card khara gari ki registration card ama Jawa motorcycle ama registration number MN01AL5678 amasung mobile phone ani fagale hari Farbamiyai adu mangodagi fangba polam singa konana makhataba logi thabak lokhanaba Imphal Police Station da sinakre hari Ngasi ayuk Visnupur District ki manung chanba fuwalada Maitei Lomi Singna Chingya nakna leiba lawbukta law unaba chingi lokta ki ising lawduna ithai lokhong yengsin bachatpada singthakta gi nomai kapthorakpada gi Lomi Sing chalakre law ugadaba matam sida chamjaraba Lomi Singna law unaba lawbukta chatpada ko ki militant Singna nomai kapsilakpa haibasi terrorist ki thawoni haiduna khunja sin irang hokre Singya da leiba Lawshang amadi amasung kutlai paiba kuki singna mai thakre hari Moirang AC ki MLAT at Santi Visnupur District ki DC amasung SP amade Army kangbu ama laktuna miyam gi asawba phathanaba honaki kone irang kharan nemthaki hari Haureibi apunba Maira Paibi Luf amadi Nimpal ga punna ngasi Haureibi Mayai Lekai Community Hall da against external aggression in Manipur haiba team da wakat mi fam fangkre wakat mi fam adu maru oina Manipur da thokleba irang asi athuba matam da warashin ama puraktuna tangdu leita ba lamdam ama pami Manipur da tongan ba administration thamba yaroi union minister na ching tam khaibi ki thong yaning de haiba play card kaya so sizna ki wakat mi fam aduga mari lena Haureibi apun ba luf ki president oinam ziten na hai thokleba irang asin awaba taraba miyo singda Haureibi apun ba luf ki makha da leidiba club mari ki apun ba Kangbun awaba taraba singda sel oina lupa lak tarani thoi gi mathakta mateng pangkre Manipur gi apunba ki saktam kaiba yaroi irang asigi achumba langlalang zel lengakna Manipur gi miyam da athuba matam da sengdok piyo haina so fongdoki hoi hojik Haureibi apunba lupi makhada ngasi phawbada irang je he khawrokudagi hawna apunba lupi sigi makhada jaliba kalam mari gi member sing phunjin jaraga ngasi phawbada lupa lak trai thugi mathakta wana taraba mete iresa kya gi makhanda khoi ateng pangja kai aduga hojik khoi makhata abada khoi mayam da haijening badi Hauji Manipur gi apunba gi saktam kaibi yaroi aduga lengang loisinasu Manipur da leriba hauji gi thoi beirang sigi matangda praja aikhuida asing wafum amtang khangdiduna tangdu leitaba pibam amda poromna pohona bada lengang loisina Yaral Pata Leiba Khetrimayum Bisaruf Koba Miyoi Amagi Yen Nganu Loiba Farm da Sakang Daba Miyoi Khara Laktuna Firol Maitaba Pojay Tugaiduna Yen Nganu Amadi Sel Lut Taukre Habiki Matang da Porongpat Police Station da FIR Amat Thangatuna Tof Awang Lekai Dagi Miyoi Ahum Arms Ek Panduna Phana Bagi Damak Saman Tharak Pasi Yaning de Haina Club Singna Fungdarakli Tof Awang Lekai de Leiba Club ESA SAC OPA Amadi YTC na Punasinan
Nomai Rembi Community Hall the Pangtokiba Paugi Mifam Amada Tof Awang Lekai Mahila Mandal gi Executive Member Thingbaizam Ongbi Devlan Hai Thaudok Asiga Lekai Asiga Karingu Mahiram Amatada Mari Lenade Nakal Amatangi Wa Taraga Miyam gi Wa Tadana Porampat Police na Lokalak Liba Action Asi Yaninde Kudakta FIR Asi Kapiyu Lekai Asida Irang Tokan Naba Siliba Kedrimayum Bisaruf ki Matakta Counter FIR Amal Lokat Kani Haina Lekai Asin Lepnari Haidi Manipur Miyam na Kugi Narco Terrorist Sing Taktok Naba Lanjang Sangsilingai Cherak Asida Howdana, Aikoi Masen Unkat Nanaba Tok Liba Irang Asibo Natai Naba Political Gimarumda Chatarak Paman Batong Asi Tobigano, Fagat Naba Saman Tarak Liba Mui Sing Asi, Lukoi Hariba Mui Asina Harakpani Habasim Hak Masa Laktuna Lekai dem Hak na Haikiba Lady Haina, Singdoki Basut Lady Hari, Nakalamarumda Yaral Local Asi COVID Kimatam Dagi Nisa Jaba Yonba Kaya, Farm Karagi Marumda Lady. Makoina mafam aduda irang hauraga madugi khudong chaba lauduna chathaba thabak oiram labasu thingnaba lekai asida tainagadra haina hangki loinana lengauna mafam asida mijeng sanghaningbagi apamba su phongdoki Samna Lazariba Lakaisida, FR Palaga, Kogi, Samlaba Mission, Lokat Palapa, Sigis, Aquina Yazaning Day, Minister Susendro, Magi Big Farm, Mayak, the neighbors, the Lady Ba, KSI Bisurup, Haiba Missaxia, Tigisina, Sakanga Bakaralaga, Port Hurangre, Haibagi, Kogi, FR Palaga, Ikang Kangodana, Ward Member, Adagi, Masagi Tabak Togzariba, Mi Humbu FR Panzalaga, Kangodana Lokat Palapa, Top Awang Lekai the Lady Ba, Mayapa Biluk Marina, Masia Bangam Loy, Haibagi, Sigi kano simi phamjabani gamakoina thangjaliba khongthang Prongpat police na nakal amatangi wataraga nakal amatangi yengaga hakta mathong marang khangdana lokhat par lakpa miyangi wata da basisu akoi masimasu yajaningde FIR ase khudakta handok piu akoi gi laikai sida irang thongna na basila iba KSI Bisojit haiba nupaje sigi mathakta counter FIR ama panbase akoi gi laikai punamaki oiba apunbagi phirep neba Manipur da Hauzik Ladiba Irang Asi Matam Matamgi Palamba Congress Lengakna Tungi Meeting Stanba Watpa Amadi North East ki Asuki Matik Lukraba Itihas Kangba Watpadagi Ohilakpani Haina Lamboi Kongnang Kongda Leba Universal Mother Organization UMO Namaral Sikre Ngasi Manipur Press Club ta Paumi Singa Unabamada UMO gi President Soro Layman Hai Dr. Manmohan Singh na Prime Minister Orige Matamda Indian Army ga UPF Amadi KNO Anigi Makada Leba Laloluf Singa Kumzali Singani Sumna Mangagi August Amada Suspension of Operations Su Agreement Sign Tonaki Matamdugi Congress ke Center Amadi State Legakna Kumzali Singani Sumna Nipangi August Kunitoida UPF Amadi KNO Kapuna Chatminaba Singa sign Tonaduna formalized over the Yanaki Adubu live activity Sugi ground rule Chana Ramde Chana Hanabasu Hanaramde Haiki Masida Sunatana Maite Amadi Naga Loop Singbul Laksin Naba Assam Rifle Amadi Indian Army na kuki singi mating loduna maite amadi naga lalhoba singi aron ba paulo from ojuna lakli masigi mana oina Assam Rifles na suda ladiba Kader Singh na apa mamning tamna tawhale maduda center amadi state lengak na khangsin usin na dana laithoge kumzale singani sumna nipan dagi formal oina sugi agreement sign donor ba su center amadi state lengak na makata na wari sana dana warishin purak na ba honakide magna hai matam adugi Congress lengak na Imphal West district awang thangba saruk singa segi panchayat muthatuna autonomous District Council Sing Karigi Amadi Karamba Wakalga Loinana Lehen Kibano Haina Sumakatana Hanki Amarom the National Highway number 2 gi Paring da Kangpopi District Kuki Singna Su Kadargi Micheng Makada Nauna Kundalaita Halaba Matong Kuki CSO Singla Lambi Paring Asida Tatana Economic Blockade Tauduna Makogi Apamba Fangnaba Amadi Miambu Kihan Kanganba Asina Makogi Kuchabi Ojuna Lakli, Maramasina Aranba confirm Singa Sigi Paukum Congress na Miam da Paukum Piga the Benihina Magna Makatana Fundoke. Itam moirang purenda itam tamdum kunjang ngak pa simu mo na kay white kay na ayun ba mamaya mayam nang yabang mo makogi kesa log to adu state forcing na handaki lura ba tanda sir praja miyam ga na kuya ga lanthing mina na awa maisha lang de wangang sangang sijina bigino na koy khangla ngak pa ngamabra doi Manipur gi lamche yetum mana da pakpa ama bhawa mang de na ba che state forcing na ngamgani haiba de jet lan paibi na koy ningsingu na koy disuna amari prabhuna na koy bakak ngakpi roi haiba se eza ai mama mo ai hairi kang pokpi de pokon ningo lama oina karil war da bhawa Pressmen jina paulo basa pida makoi or pa nai ba yade press ki rule lai jai ado paumi sing mo phadi laga Assam nai panangarang kaino to bodo hemali
Khurai da hayang ayuk pung tarok tagi numidang waidam pung tarok faba pung tarani thoyi ban kokre. Khurai tinset rota leiba Unity Luf Maira Paibigi member ngangom ibem chana paumi singo nabamada sawong bungda thokiba thodok amada Maira Paibi member anibo victim ohen kiba adugi matangda sawong bungi Maira Paibi singna sengdorak taba tarabadi makha tana kan bakhongjang sangsingani haiki loinana hayang asi Muslim singi Idul Fitr leibana ban asidi asida Muslim ichilainau singi oinadi komthokani haiki Sagum Pokta Yamna Tamoi Sokningai Oraba, Marale Zedrabi, Mera Paibi, and victimized Ohenkiba Adugi, Pain the Pondok Sabagaloina, Makonjang Chanchalak, Pagi Sarok Ama Oina, Haying, Asiakoi, Ayuki Pung Taruk Tegina, Nuntin Pung Taruk Pawa, Koina Kuragi, Baban, Makok Zagani, High Baban, Asiakoi Tangai Padana, Dihosi Leva, Isu Siga Levaki, or Suaside, Yamnabudi Matam Sadia, the Tangai Padana, Koina, Isagi Isana, Levaki Isudagi Hen, Canberra has a Kalaga, Koina Banaseko Zabani, High Banase, Muslim is in now singing. Damakta di komthok sagani bansing asagi khoi gi sabung khoki praja sing dina singdok pirak bado madu yamna singdok pirak panate makoina mari lena di haina sen bado makoi gi karimata sepi bi da ba ngasagi thoi ba victimize to yam satina torture to bi bado makoina una yeng lai ribra na traga makoi mangna to ribra ha bado makoi gi chapcha ba pakhum phangda bado na khoina penda dana khongjang asi sangsan jarak pone Aroi badam aroi ba pau amhona bizari Manipur ki Governor Anusuya Uikena Prime Minister Narendra Modi ga unaduna state ki hosik leiriba fiwang gi matangda paudong khrei. AICC ki Luchingba Rahul Gandhi hayang ayuk Imphal da thunglaragani Chorchanpur Moirang da satuna relief camp ta leiriba singa unagadauri. Mapangi TV channel amada Maira Paibi singbu ikai khangdabani haikibag lady Wi-Fi numit tarani gi manuda sengdorak na bako komi lady swing na matam thakre. North East Window TV na sandok sari banumidang gi pau matang asida loisari ming tabriba singbu amuka hanachan mabam na khurumjari.